ꯃꯌꯥꯝ ꯌꯥꯝ ꯐꯖꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯑꯦ ꯑꯩꯁꯦꯀꯣ ꯀꯗꯥꯏꯋꯥꯏꯗꯅꯣ ꯌꯦꯡꯁꯦ ꯚ꯭ꯌꯨꯁꯨ ꯌꯥꯝ ꯐꯖꯩ ꯀꯣ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯀꯤ ꯚ꯭ꯌꯨꯁꯦ ꯃꯌꯥꯝ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯀꯗꯥꯏ ꯃꯥꯟꯒꯦ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯂꯣꯛꯇꯥꯛꯀꯤ ꯚ꯭ꯌꯨꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯑꯩꯅ ꯂꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯀꯪꯂꯩ ꯄꯥꯛ ꯍꯥꯏꯕ ꯃꯐꯝꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯝꯕ ꯅꯨꯔꯥꯊꯦꯜ ꯂꯩꯕ ꯆꯪꯐꯝ ꯀꯣ ꯁꯦꯟꯗ꯭ꯔꯥꯔꯣꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯣꯝꯕ ꯅꯨꯔꯥꯊꯦꯜ ꯂꯩꯕ ꯆꯪꯐꯝꯗꯨꯗ ꯂꯥꯛꯑꯒ ꯆꯤꯜꯗ꯭ꯔꯦꯟ ꯄꯥꯔꯛ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒꯤ ꯂꯩꯔꯛꯇꯨꯗꯀꯣ ꯆꯤꯜꯗ꯭ꯔꯦꯟ ꯄꯥꯔꯛꯇꯨ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯃꯐꯝꯁꯦ ꯑꯗꯨꯒ ꯁꯤꯅ ꯚ꯭ꯌꯨ ꯂꯣꯛꯇꯥꯛꯀꯤ ꯚ꯭ꯌꯨ ꯂꯩꯔꯦ ꯂꯣꯛꯇꯥꯛ ꯃꯥꯒꯤ ꯃꯁꯥꯏꯒꯣꯟꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯍꯣꯝ ꯁ꯭ꯇꯦꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯐꯝꯁꯦ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯀꯥꯒꯁꯦ ꯌꯥꯝ ꯅꯥꯟꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯆꯥꯔꯖꯦꯁꯁꯦ ꯑꯩꯈꯣꯏ 1800 ꯍꯧꯕꯅꯤꯀꯣ ꯀꯄꯜꯁꯤ ꯌꯥꯗꯦ ꯀꯄꯜꯁꯀꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯨꯝꯕ ꯁꯤꯡꯒꯜꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯂꯨꯍꯣꯡꯂꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯣꯏꯅꯁꯨ ꯌꯥꯏ ꯃꯐꯝꯁꯦ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯍꯣꯇꯦꯜ ꯍꯥꯡꯕꯤꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ 1800 ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯌꯥꯎꯔꯅꯤ ꯀꯣꯐꯤ ꯌꯥꯎꯔꯅꯤꯀꯣ ꯏꯁꯤꯡ ꯀꯩꯀꯥ ꯂꯣꯏ ꯌꯥꯎꯒꯅꯤ ꯄꯤꯒꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯐꯖꯕ ꯃꯐꯝꯗꯤ ꯑꯣꯏ ꯑꯩꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯣꯏꯒꯤ ꯃꯈꯥꯗ ꯔꯦꯁꯇꯨꯔꯦꯟ ꯂꯩꯀꯣ ꯔꯦꯁꯇꯨꯔꯦꯟꯗꯨꯁꯨ ꯑꯝꯇꯪ ꯌꯦꯡꯍꯟꯖꯔꯛꯀꯦ ꯔꯦꯁꯇꯨꯔꯦꯟꯗꯨꯅ ꯑꯩꯈꯣꯏ ꯐꯪꯉꯤꯕ ꯄꯣꯠ ꯀꯩꯀꯩ ꯑꯥꯏꯇꯦꯝ ꯐꯪꯒꯦ ꯏꯚꯟ ꯆꯥꯏꯅꯤꯁꯇꯒꯤ ꯍꯧꯔꯒ ꯂꯣꯏꯅꯃꯛ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃ ꯐꯪꯉꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯐꯖꯕꯁꯦ ꯑꯩ ꯃꯌꯥꯝ ꯂꯣꯏ ꯎꯠꯆꯔꯛꯀꯦꯕꯀꯣ ꯀꯌꯥꯝ ꯐꯖꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯊꯣꯡꯅꯥꯎ ꯍꯦꯛ ꯁ꯭ꯋꯥꯏꯗꯒ ꯐꯝꯃꯒꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯐꯝꯃꯒ ꯁꯩꯔꯦꯡꯒ ꯏꯕꯀꯣ ꯁꯤꯗ ꯁꯩꯔꯦꯡꯒ ꯚ꯭ꯌꯨꯁꯤꯒ ꯂꯣꯛꯇꯥꯛꯀꯤ ꯚ꯭ꯌꯨꯁꯤꯒ ꯌꯦꯡꯉꯒꯀꯣ ꯁꯩꯔꯦꯡꯒ ꯏꯊꯔꯒ ꯅꯥꯟꯕ ꯁꯩꯔꯦꯡꯒ ꯏꯁꯩꯒ ꯏꯌꯦꯕ ꯏꯁꯩ ꯐꯖꯕ ꯏꯁꯩ ꯊꯣꯛꯇꯧ ꯃꯥꯜꯂꯦ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯊꯤ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯦ ꯌꯥꯝ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯃꯐꯝꯁꯦ ꯕꯨꯛ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯀꯤ ꯐꯖꯔꯕ ꯚ꯭ꯌꯨ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯃꯌꯥꯝꯒ ꯐꯖꯔꯦ ꯁꯤꯗꯒ ꯌꯦꯡꯉꯨꯅꯦ ꯕꯦꯔꯦꯟꯗꯥꯗꯒ ꯊꯣꯛꯑꯒ ꯁ꯭ꯋꯥꯏꯗꯒ ꯆꯥꯒ ꯊꯛꯇꯅ ꯈꯣꯠꯇꯅ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯄꯣꯠꯂꯛꯑꯒꯅ ꯑꯉꯥꯡꯒꯤ ꯑꯁꯤꯗ ꯁꯥꯟꯅꯐꯝ ꯂꯩꯔꯦꯀꯣ ꯌꯥꯝ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯒ ꯆꯉꯥꯡꯒ ꯊꯛꯑꯒ ꯀꯣꯐꯤꯒ ꯊꯛꯑꯒ ꯑꯁ ꯚ꯭ꯌꯨꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯂꯧꯕ ꯌꯥꯔꯦ ꯃꯌꯥꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯉꯥꯎꯔꯦ ꯃꯐꯝꯁꯤꯗꯤ ꯍꯟꯅꯤꯡꯗ꯭ꯔꯦꯀꯣ ꯂꯣꯛꯇꯥꯛꯀꯤ ꯚ꯭ꯌꯨ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯀꯪꯂꯩ ꯄꯥꯛ ꯌꯥꯝ ꯐꯖꯅ ꯂꯩꯔꯦ ꯂꯣꯛꯇꯥꯛ ꯂꯩꯔꯦꯅꯦ ꯍꯥꯎꯋꯦ ꯁꯤꯟꯗꯤ ꯍꯥꯎꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯇꯩ ꯃꯌꯥꯝꯁꯨ ꯌꯥꯎꯋꯤꯅꯦ ꯃꯍꯥꯎꯒꯤꯗꯤ ꯍꯪꯉꯛꯑꯅꯨꯀꯣ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯃꯍꯥꯎꯒꯤꯗꯤ ꯍꯪꯉꯛꯑꯅꯨ ꯑꯩ ꯈꯨꯝꯕ ꯋꯥꯏ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯃꯥꯃꯁꯤꯗꯤ ꯍꯥꯎꯕꯅ ꯃꯥꯃ ꯃꯥꯃ ꯍꯦꯔꯥ ꯍꯣꯏꯁꯤꯗꯤ ꯑꯩꯈꯣꯏ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯀꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯉꯝꯕꯅꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯩꯔꯥꯎ ꯔꯥꯖꯦꯟꯒꯤ ꯗꯥꯏꯂꯣꯛꯇꯀꯣ ꯈꯣꯟꯖꯦꯜꯗ ꯂꯣꯛꯇꯥꯛꯀꯤ ꯚ꯭ꯌꯨꯁꯦ ꯀꯌꯥꯝ ꯃꯇꯤꯛ ꯐꯖꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯅꯟ ꯕꯥꯕꯨꯀꯣ ꯑꯦꯕꯤ ꯌꯨꯝꯅꯥꯝꯅ ꯃꯌꯥꯝ ꯊꯝꯕꯤꯒꯅꯤ
kanoni sumdauba cinglon mapan question Manipur sya picture badani chalo miko yang miko khudimak tadi asha ai phajabai phajabang tani khoi ngasila jaisya kanglai pa hotel tadi cinglon mapan question Manipur sida sya hai phajabai ngam khailai ti hai nai ayam phajai lautai mai macha phajaba ai iroi dia miroi ning mane do iroi ta miroi da aduh ai singi pakse yang ayam nungai ya yang unakan da lai singi pakse no junong phado la ga yang bayai hotel kanglai pakte la ga awa bu pothan chapiu ko cha ai dap tina te seng mani soidan lakpiu